ꯑꯁꯥꯟꯕ ꯑꯍꯨꯝꯒꯤ ꯄꯗ 18ꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯑꯀꯟꯕ ꯈꯨꯠ ꯎꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧꯅ ꯅꯈꯣꯏꯕꯨ ꯆꯠꯄ ꯌꯥꯍꯜꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯁꯦꯡꯅ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯨꯠ ꯇꯤꯡꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯏꯖꯤꯞꯀꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕ ꯑꯩꯒꯤ ꯑꯉꯛꯄꯁꯤꯡꯒꯤ ꯃꯄꯥꯟꯅ ꯏꯖꯤꯞꯀꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯒꯅꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯆꯠꯍꯟꯒꯅꯤ꯫ ꯏꯖꯤꯞꯀꯤ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯆꯥꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯨꯠ ꯍꯥꯡꯅ ꯆꯠꯊꯣꯛꯂꯣꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯝꯂꯥꯟꯕ ꯑꯣꯏꯕ ꯂꯩꯕꯁꯤꯡꯗꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡ, ꯂꯨꯄꯥꯒꯤ ꯂꯩꯇꯦꯡ ꯑꯃꯁꯨꯡ ꯐꯤꯔꯣꯟ ꯅꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯗꯨ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯨꯄꯥꯁꯤꯡꯗ ꯑꯃꯁꯨꯡ ꯅꯆꯥ ꯅꯨꯄꯤꯁꯤꯡꯗ ꯁꯤꯕꯤꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯏꯖꯤꯞꯀꯤ ꯃꯤꯁꯤꯡꯒꯤ ꯄꯣꯠꯆꯩ ꯃꯨꯟꯗꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯣꯖꯦꯁꯅ ꯈꯨꯝꯈꯤ, ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯔꯣꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ, ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯎꯍꯟꯕꯤꯈꯤꯗꯦ꯫ ꯃꯤꯅ ꯆꯨꯝꯃꯤ ꯈꯟꯒꯦꯔꯥ ꯂꯥꯜꯂꯤ ꯈꯟꯒꯦꯔꯥ, ꯏꯁ꯭ꯋꯔꯅꯕꯨ ꯍꯥꯏꯔꯕꯗꯤ ꯊꯧꯅꯥ ꯂꯩꯅ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯕꯗ ꯏꯁ꯭ꯋꯔ ꯀꯌꯥꯗ ꯆꯣꯛꯊꯔꯝꯒꯗꯕꯅꯣ? ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯥꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯀꯤꯔꯒ ꯍꯤꯡꯒꯅꯨ꯫ ꯅꯪꯒꯤ ꯈꯣꯡ ꯑꯗꯨ ꯍꯦꯛꯇ ꯊꯥꯡꯗꯣꯛꯎ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯄꯨꯟꯅꯗꯤ ꯄꯥꯖꯔꯔꯣꯏ, ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯗꯤ ꯑꯣꯏ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯣꯖꯦꯁꯇ ꯑꯉꯛꯄ ꯊꯧꯗꯣꯛ 3 ꯎꯠꯄꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨ ꯄꯥꯡꯒꯜꯅ ꯄꯤꯛ ꯊꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨ ꯊꯥꯡꯖꯤꯟꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯨꯁꯇꯤ ꯊꯨꯡꯕ ꯑꯃ ꯑꯣꯏꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯂꯧꯁꯤꯟꯖꯕꯗ ꯑꯃꯨꯛ ꯃꯗꯨꯗꯒꯤ ꯐꯈꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯎꯠꯄꯤꯈꯤ꯫ ꯄꯗ 10ꯗ ꯑꯃꯨꯛ ꯌꯦꯡꯂꯒꯗꯤ ꯑꯁꯨꯝꯅ ꯍꯥꯏ, ꯃꯣꯖꯦꯁꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯈꯤ, ꯍꯦ ꯑꯩꯒꯤ ꯏꯕꯨꯡꯉꯣ, ꯍꯥꯟꯅꯗꯒꯤꯁꯨ ꯅꯍꯥꯛꯅ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤꯁꯨ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ꯫ ꯑꯩꯗꯤ ꯆꯤꯟꯕꯥꯟ ꯂꯨꯝꯃꯤ ꯑꯃꯁꯨꯡ ꯂꯩ ꯊꯥꯏ꯫ ꯃꯗꯨꯗ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯀꯅꯥꯅ ꯃꯤꯒꯤ ꯃꯆꯤꯟ ꯁꯦꯝꯕꯒꯦ? ꯏꯁ꯭ꯋꯔ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯋꯥ ꯉꯥꯡꯕ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯨꯄꯤꯁꯤꯡꯒꯨꯝꯅ ꯌꯥꯝꯅ ꯊꯣꯠ ꯅꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯨꯝꯅ ꯑꯩ ꯑꯣꯏꯗꯦ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯅ ꯑꯣꯏ꯫ ꯃꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯕꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯔꯝ ꯂꯩ, ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯂꯩꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯡꯅ ꯐꯥꯎꯕ ꯇꯥꯕ ꯇꯟꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯖꯤꯁꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏ ꯅꯨꯄꯥꯁꯤꯡ ꯇꯥꯕꯗ ꯈꯔ ꯋꯥꯒꯅꯤ꯫ ꯅꯣꯡꯃ ꯆꯤꯀꯥꯒꯣꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒ ꯍꯦꯛ ꯊꯪꯅꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯥꯟꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯈꯥꯝꯁꯤꯜꯂꯛꯄ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯔꯦꯗꯤꯑꯣꯗꯗꯤ ꯋꯥ ꯉꯥꯡꯕ ꯍꯧꯔꯦ, ꯑꯗꯨꯕꯨ ꯇꯤꯚꯤꯗꯗꯤ ꯍꯧꯗ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯎꯗ꯭ꯔꯤꯕꯅꯤ꯫ ꯆꯤꯀꯥꯒꯣꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯝꯃꯤ, ꯃꯗꯨꯗ ꯌꯥꯝꯅ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯃꯥꯟꯕ, ꯃꯅꯤꯡꯗ ꯁꯝꯖꯤꯒ ꯄꯨꯟꯕ, ꯇꯦꯇꯨ ꯌꯦꯛꯄ ꯑꯃꯁꯨꯡ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯌꯔꯔꯤꯡ ꯌꯥꯟꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯁꯤꯁꯇꯔ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯩ ꯅꯪꯒ ꯎꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯉꯣꯟꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯅꯨꯄꯤꯅꯒ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤ ꯑꯩꯗꯤ ꯇꯥꯕ ꯍꯩꯅꯗꯕ ꯃꯤꯗ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯑꯩꯗꯤ ꯊꯥ 6 ꯔꯦꯗꯤꯑꯣꯗ ꯅꯪꯅ ꯉꯥꯡꯕꯁꯤꯡ ꯑꯗꯨ ꯑꯩ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯏꯁ꯭ꯋꯔꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯁꯨ ꯊꯦꯡꯃꯟꯂꯝꯃꯤ, ꯃꯔꯝꯗꯤ ꯅꯉꯣꯟꯗ ꯂꯩꯕ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕꯤꯈꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩꯒꯤ ꯏꯃꯥꯏ ꯑꯁꯦ ꯈꯔ ꯀꯦꯒꯦ ꯍꯥꯏꯅ ꯕ꯭ꯌꯨꯇꯤꯁꯤꯌꯟ ꯑꯃꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯖꯣꯏꯁ ꯃꯦꯌꯔꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯏ ꯑꯁꯦ ꯐꯦꯁꯤꯌꯦꯜ ꯇꯧꯅꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯥꯏꯗ ꯇꯨ ꯌꯥꯝꯅ ꯍꯧꯕ꯭ꯔꯣ? ꯃꯍꯥꯛꯀ ꯑꯩꯒ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ
ꯆꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯇꯤ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯈꯜꯂꯨꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ, ꯅꯠꯇꯦ, ꯑꯩꯅ ꯍꯪꯕꯗꯤ ꯑꯗꯣꯝꯒꯤ ꯀꯣꯏꯒ ꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯕꯅꯤ꯫ ꯃꯗꯨꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯈꯤ, ꯗꯦꯕꯒ ꯏꯕꯥꯅꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥ, ꯑꯐ꯭ꯔꯤꯀꯥ ꯑꯃꯁꯨꯡ ꯅ꯭ꯌꯨꯒꯤꯅꯤꯌꯥꯗ ꯐꯥꯎꯕ ꯇꯥꯟꯅꯔꯛꯇꯨꯅ ꯌꯥꯝꯅ ꯅꯣꯛꯅꯈꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯔꯝꯁꯤꯡ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯗꯨꯅ ꯑꯩꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯁꯤꯟꯕꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯗꯨꯒꯤ ꯕ꯭ꯌꯨꯇꯤꯁꯤꯌꯟ ꯑꯗꯨꯗ ꯑꯩꯒꯤ ꯐꯦꯁꯤꯌꯦꯜ ꯇꯧꯕ ꯆꯠꯆꯔꯨꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯦꯁꯤꯌꯦꯜ ꯐꯖꯅ ꯇꯧꯕꯤꯔꯛꯈꯤ꯫ ꯑꯩꯅ ꯐꯖꯅ ꯐꯤꯔꯣꯜ ꯁꯦꯠꯆꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨꯅ ꯃꯤꯁꯛ ꯑꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯕꯣꯁꯅꯁꯨ ꯑꯩꯕꯨ ꯆꯩꯔꯦ꯫ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯪꯀꯜ ꯖꯣꯏꯁ ꯀꯧꯕ ꯑꯃ ꯂꯩ, ꯑꯗꯨꯅꯅꯤ꯫ ꯅꯪ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯒꯅꯨ꯫ ꯃꯈꯣꯏꯗ ꯂꯩꯇꯕ ꯀꯔꯤꯒꯨꯝꯕ ꯒꯨꯟ ꯈꯔꯁꯨ ꯅꯪꯉꯣꯟꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯣꯖꯦꯁꯅꯗꯤ ꯃꯉꯣꯟꯗ ꯂꯩꯇꯕ ꯒꯨꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯛꯇ ꯉꯥꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯣꯖꯦꯁꯅ ꯍꯥꯏ, ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯐꯖꯗꯦ, ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ, ꯑꯩ ꯑꯗꯨꯅꯤ ꯑꯗꯥꯅꯤ꯫ ꯃꯗꯨꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨ ꯀꯅꯥꯅ ꯁꯥꯈꯤꯕꯅꯣ? ꯑꯗꯨꯒ ꯄꯗ 12ꯗ ꯃꯍꯥꯛꯅ ꯍꯥꯏ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯂꯨ, ꯑꯩꯅ ꯅꯍꯥꯛꯀꯤ ꯆꯤꯟꯗ ꯇꯣꯡꯕꯤꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕ ꯅꯍꯥꯛꯄꯨ ꯇꯝꯕꯤꯒꯅꯤ꯫ ꯄꯗ 38 ꯑꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯣꯖꯦꯁꯅ ꯍꯥꯏꯈꯤ, ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯟꯖꯔꯤ, ꯍꯦ ꯑꯩꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯊꯥꯕꯤꯒꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯗ ꯃꯍꯥꯛꯅ ꯑꯗꯨꯝ ꯏꯟꯊꯣꯛꯂꯤ, ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯊꯥꯕꯤꯔꯣ꯫ ꯄꯗ 13 ꯃꯗꯨꯗ ꯏꯁ꯭ꯋꯔꯅ ꯃꯣꯖꯦꯁꯀꯤ ꯃꯊꯛꯇ ꯁꯥꯎꯔꯛꯈꯤ, ꯏꯁ꯭ꯋꯔꯅ ꯁꯥꯎꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯛ ꯀꯜꯂꯒ ꯂꯩꯒꯅꯨ꯫ ꯃꯁꯤꯃ ꯈꯪꯁꯤꯟꯕꯤꯌꯨ ꯃꯗꯨꯗꯤ ꯅꯪꯅ ꯐꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯆꯦꯛꯈꯥꯏꯔꯕ ꯆꯐꯨꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯨ ꯍꯦꯟꯅ ꯉꯥꯟꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯅ ꯅꯪ ꯑꯁꯦ ꯑꯍꯜ ꯑꯣꯏꯔꯕ ꯆꯦꯛꯈꯥꯏꯔꯕ ꯆꯐꯨ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯗꯨ ꯑꯐꯕ ꯋꯥꯐꯝꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯖꯒꯅꯤ, ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯍꯦꯟꯅ ꯉꯥꯟꯕ ꯉꯝꯒꯅꯤ꯫ ꯃꯌꯥꯝ ꯑꯃꯦꯟ ꯑꯃꯨꯛꯇ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯖꯦꯔꯦꯃꯤꯌꯥꯗ ꯌꯦꯡꯕ ꯌꯥꯏ, ꯃꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯌꯦꯡꯂꯒꯨꯝꯁꯤ, ꯑꯗꯨꯕꯨ ꯄꯗ 4ꯒꯤ ꯑꯍꯧꯕ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯉꯥꯡ ꯈꯥꯎꯗ ꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯪꯈꯤ, ꯑꯗꯨꯒ ꯅꯍꯥꯛ ꯄꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯄꯨ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯣꯏꯅꯕ ꯍꯥꯞꯈ꯭ꯔꯦ꯫ ꯃꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯖꯦꯔꯦꯃꯤꯌꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨꯗꯤ, ꯑꯩꯗꯤ ꯅꯍꯥ ꯑꯣꯏꯃꯜꯂꯤ, ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯖꯔꯣꯏ꯫ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯏꯁ꯭ꯋꯔ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯤꯡꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯇꯥꯡ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯕ ꯉꯝꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯏꯁ꯭ꯋꯔꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯅꯁꯥꯗ ꯃꯤꯠꯐꯝ ꯊꯝꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕꯤꯌꯨ꯫ ꯅꯪꯅ ꯂꯦꯞꯈꯠꯇꯨꯅ, ꯀꯣꯛ ꯊꯥꯡꯒꯠꯇꯨꯅ, ꯂꯦꯡꯕꯥꯟ ꯐꯟꯗꯨꯅ ꯍꯥꯏꯕꯤꯌꯨ ꯃꯗꯨꯗꯤ ꯂꯥꯏ ꯐꯠꯇꯕ ꯅꯪꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯍꯜꯂꯤꯕꯅꯤ ꯃꯗꯨꯗꯤ ꯑꯩ ꯄ꯭ꯔꯚꯨꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯗ ꯑꯩ ꯊꯧꯅꯥ ꯂꯩꯖꯔꯦ ꯑꯃꯁꯨꯡ ꯀꯟꯖꯔꯦ꯫ ꯅꯪ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ
Nangna khangjarabadi miyoi amattana amasung lai fattabana nangbu laksinba ngamloi aina hairiba asi tabiribra. Nang nasana kanano haiba khangjarabadi miyoi amattana amasung lai fattaba amattana nangbu Koina nangonda tuminna hairakpa yai, aikoina apamba adu nangna taudragadi nanga aikoiga pullaroi, adubu nangna haiba ngamgani madudi, adubu ai hingdi hingani. Aduna nongma Ishwarda aina haijarami, Ishwar, masigi apikpa group asida ai yaujaniŋi, maduda mahakna aingonda hairaki, mapa macha amasung thawai asengbagi apikpa group asida nang yauribani. Madugi matang adu maduda adum yakre, aina chatpa mafam khudingda masigi apikpa group asi aiga adum loinaduna lei. Amen. Mapa macha amasung thawai asengba. Nasagi matangda nungaitaba leiganu, nang Kristada kanano haiba khangu, wangna lepu, kanagumba amana haiba yai. Aingonda kari awaba thokibage nangna khangoi. Aina angang oiringaida misingna aibu kaya thina tawbirakpage haiba nangna khangloi. Hairiba wafamsing adu nangondagi kanthokro. Afaba wafam khakta ngangu. Masigi wahaising asi pathoktuna hayu, aigi haukraba punsida ai mai kayarak thikrabage ngasidi anauba numitna kanagumbana Kristada leirabadi kanagumba haibasida nupi nupa khudingmakni. Kanagumbana Kristada leirabadi mahak anauba khutsem amani, mangonda kari thokadage ariba khuding haukre amasung mangkre aduga hiram khuding inau naure. Kristada numit khudingi anauba khongthang ama thanglibani, nangna haiba yai, aigi ipuroibana nupi amagidamak aibu thadoklamduna chatkre. Ai ase kaya matik chadrabi nupino. Natraga nangna nupa ama oiragana nangi nupi adu nupa amada chenkhiba yai, aduga nahakna thamoi kairaba misak amagumna leihoramba yai, aduga masigi awaba marak asida lai fattabana nangonda nangdi madu oidre ada oidre haina panghaida haijilamba yai. Wafamsing adu nangondagi lapthokhankho aduga haibiyu, hanagi sing adudi pura mangkhrabani aduga aina karisu khandre maramdi ai anauba khutsem ama oire. Amen. He Ishwarda yanabiyu, mahakna lambi sembigani. 2 Korintiya 5:18. Aikoina mahakki mapana Ishwargi dharma chenba oinanaba pap ikhang khangjadaba mahakpu mahakna makhoigidamak pap oihale. Kristagi mapana haiba wafam asi mafam asidasu ure, aduna hauzik masi gyan tabiyu, nasa nathantana tawbadu natte, nasagi pangalna tawbasu natte, nang nasana afaba thabak tawbana nang Ishwargi dharma chenba ama oigadaba natte, adubu Kristagi mapana nang Ishwargi mamangda chumhanbire. Nang Ishwargi mamangda landrabani, nang chumlabani. Nangna haiba yai, ngaikho. Aidi aranba thabak yamna tawina. Aina hairiba asi nangna tawbasing adugi matangda natte, adubu aina hairiba asi nang kanano haibasigi matangdani. Nangna mafam marang khangdaba thabak tawi haiduna nang mahakki macha oiba to'e haiba yaroi, maramdi nangi thamoi adu mahakna khangi. Ishwarna nangi thamoi adu khangi, aduga ai wafam amata haijage. Nakhoina paisa tingduna matam mangduna mafam asida Ishwargi wahai tanaba lakliba asina takliba asi nakhoi Ishwarga henna phaba mari semningbanani haiba asi haijaningi, aduna nakhoi kana amatta pukning hanthaningai leite. Nangna hauzik oiriba phibam khakta natana nang tungda kari oirakkadage haiba adu Ishwarna ubi. Ahoubadagi aroiba phauba mahakna uba ngammi, aduna fattaba wafamsing ado nangondagi nikthokho, lai fattabana nangbu pukning hanthananaba hotnaribani. Thauna leina yeknababu nangna mayoknaba ngamdanaba mahakna hotnaribani. Nangi punsigi panthung adu nangna yauba ngamdanaba
ꯅꯉꯣꯟꯗ ꯍꯔꯥꯎꯕ ꯏꯪꯊꯕ ꯅꯉꯣꯟꯗ ꯂꯩꯇꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯐꯤꯂꯤꯞꯄꯤꯌꯥ 3:8ꯗ ꯄꯣꯜꯅ ꯍꯥꯏ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯪꯖꯕ ꯑꯃꯁꯨꯡ ꯈꯪꯖꯕ ꯑꯗꯨꯅꯤ꯫ ꯋꯥꯌꯦꯟ ꯌꯥꯊꯪ ꯏꯟꯕꯗꯒꯤ ꯐꯪꯕ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯑꯩꯒꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯐꯪꯕ, ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯕ ꯙꯔꯃ ꯆꯦꯟꯕ ꯂꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯐꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥ ꯅꯣꯝꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯅꯠꯇꯅ ꯑꯁꯦꯡꯕ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯁꯦꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯥꯡ ꯇꯥꯛꯀꯅꯤ꯫ ꯃꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯙꯔꯃ ꯆꯦꯟꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯛꯇꯅ ꯏꯁ꯭ꯋꯔꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯁꯦꯝꯕ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛ ꯇꯧꯅꯅꯕ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯅꯕꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯅꯅꯕꯅꯤ ꯍꯥꯏꯅꯗꯤ ꯃꯁꯤ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒ ꯑꯩꯈꯣꯏꯒ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯟꯕꯕꯨ ꯇꯥꯟꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕꯁꯤꯡ ꯇꯧꯅꯤꯡꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯍꯥꯏꯕꯒꯨꯝꯅ ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯩꯅ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯐꯪꯅꯅꯕꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯤꯈꯤꯕ ꯑꯗꯨ ꯐꯪꯅꯅꯕ ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯇꯣꯛꯆꯔꯦ꯫ ꯆꯤꯟ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯗꯨꯝ ꯅꯩꯅꯖꯩ, ꯏꯁꯥꯒꯤ ꯃꯇꯥꯡꯗꯇ ꯈꯟꯕꯒꯤ ꯃꯇꯥꯡꯗꯁꯨ ꯅꯩꯅꯖꯩ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯆꯨꯝꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯩ꯫ ꯑꯩꯅ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡ ꯍꯣꯡꯖꯩ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯩꯅꯗꯨꯅ ꯄꯥꯗꯨꯅ ꯂꯩꯖꯩ꯫ ꯑꯩ ꯑꯗꯨꯝ ꯆꯥꯎꯈꯠꯆꯩ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯋꯥꯈꯜ ꯈꯜꯂꯒ ꯃꯇꯝꯗꯤ ꯃꯥꯡꯍꯟꯗꯦ꯫ ꯑꯣ, ꯑꯩꯅ ꯃꯁꯤ ꯍꯥꯏꯕꯁꯤꯗ ꯙꯔꯃ ꯆꯦꯟꯕ ꯂꯥꯏꯐꯠꯇꯕ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯔꯥꯜꯁꯤꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯟꯊꯔꯒ ꯂꯩꯒꯅꯨ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯗꯨ ꯅꯪꯒꯤ ꯃꯆꯠ ꯑꯣꯏꯐꯝ ꯊꯣꯛꯇꯦ, ꯃꯗꯨꯅ ꯅꯉꯣꯟꯗꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯍꯨꯗꯨꯅ ꯄꯨꯈꯤꯒꯅꯤ, ꯅꯪꯕꯨ ꯃꯗꯨꯅ ꯅꯥꯍꯟꯒꯅꯤ, ꯃꯗꯨꯅ ꯅꯪꯒꯤ ꯑꯏꯪꯕ ꯃꯥꯡꯍꯟꯒꯅꯤ, ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯆꯥꯏꯍꯟꯒꯅꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯃꯤꯁꯤꯡꯒ ꯄꯨꯟꯕ ꯉꯝꯂꯛꯂꯣꯏ꯫ ꯃꯁꯤꯅ ꯅꯪꯕꯨ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯍꯟꯒꯅꯤ꯫ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯎꯕꯤꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯅꯪ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯨꯝꯅ ꯂꯦꯞꯄ ꯎꯏ꯫ ꯅꯪꯅ ꯑꯐꯕ ꯇꯧꯈꯤꯕ ꯑꯃꯠꯇꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯥꯛꯇꯨꯅ ꯅꯪꯅ ꯑꯩꯕꯨ ꯆꯨꯝꯍꯟꯕꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯊꯥꯖꯔꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨꯗ ꯑꯩ ꯆꯠꯆꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕꯅꯅꯤ꯫ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯁꯦꯠꯆꯤꯜꯂꯨ꯫ ꯅꯪꯅ ꯃꯁꯤ ꯁꯦꯠꯆꯤꯟꯕꯗ ꯃꯗꯨꯅ ꯅꯍꯥꯛꯄꯨ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯑꯦꯐꯤꯁꯥ 3ꯗ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯅꯕ ꯍꯥꯏꯔꯤ꯫ ꯗꯦꯕꯤꯗꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯒꯗꯤ ꯒꯣꯂꯤꯌꯥꯠꯄꯨ ꯃꯥꯏꯊꯤꯕ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯄꯤꯛꯄ ꯑꯁꯣꯟꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯒꯣꯂꯤꯌꯥꯠꯄꯨ ꯍꯥꯠꯄ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯃꯍꯥꯛꯅ ꯐꯤꯖꯣꯜ ꯑꯃꯒꯨꯝꯅ ꯁꯦꯠꯆꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯁꯨ ꯙꯔꯃ ꯆꯦꯟꯕ ꯁꯦꯠꯆꯤꯟꯒꯗꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯗ ꯅꯪ ꯀꯅꯥ ꯑꯣꯏꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯁꯥ ꯅꯊꯟꯇ ꯅꯤꯡꯁꯤꯡꯖꯧ꯫ ꯏꯪꯊꯕꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯎꯞꯁꯤꯜꯂꯨ, ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯥꯟ ꯇꯨꯄꯤ ꯑꯗꯨ ꯎꯞꯁꯤꯜꯂꯨ, ꯀꯟꯕꯤꯕ ꯐꯪꯂꯕ ꯃꯤꯁꯛ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯜꯂꯨ꯫ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛ ꯑꯃꯒꯤ ꯋꯥꯉꯥꯡ ꯉꯥꯡꯉꯨ꯫ ꯄꯣꯜꯅ ꯍꯥꯏ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯪꯖꯕ ꯑꯃꯁꯨꯡ ꯈꯪꯖꯕ ꯑꯗꯨꯅꯤ꯫ ꯋꯥꯌꯦꯜ ꯌꯥꯊꯪ ꯏꯟꯕꯗꯒꯤ ꯐꯪꯕ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ
ꯑꯩꯒꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯐꯪꯕ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯕ ꯙꯔꯃ ꯆꯦꯟꯕ ꯂꯩ꯫ ꯃꯈꯥꯒꯤ ꯄꯗꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯁꯤ ꯃꯍꯥꯛꯀꯤ ꯁꯤꯕꯗ ꯃꯍꯥꯛꯀ ꯃꯥꯟꯅꯖꯔꯛꯇꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯅ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯄꯤꯕꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯕ ꯑꯗꯨꯗ ꯁꯔꯨꯛ ꯐꯪꯃꯤꯟꯅꯕ ꯑꯗꯨ ꯈꯪꯅꯅꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ, ꯄꯨꯡ ꯑꯃꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯅꯩꯅꯕ ꯌꯥꯔꯕꯅꯤ꯫ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯑꯁꯤꯗꯤ ꯅꯪ ꯊꯥꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯁꯥ ꯅꯊꯟꯇ ꯅꯨꯡꯉꯥꯏꯖꯕ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯅꯅꯕ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯍꯥꯏꯅ ꯅꯪ ꯀꯟꯅ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯩꯅ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯑꯐꯕ ꯊꯕꯛ ꯑꯩꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡꯒꯤ ꯔꯦꯀꯣꯔꯗ ꯑꯩ ꯊꯝꯗꯦ꯫ ꯑꯃꯦꯟ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯨꯡꯊꯤꯜꯗ ꯑꯩ ꯖꯤꯁꯨꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯄꯨꯡ 2 ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯀꯌꯥꯃꯨꯛ ꯑꯩꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯃꯁꯤ ꯇꯧꯔꯒꯗꯤ ꯅꯪ ꯏꯁ꯭ꯋꯔꯒ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯖꯅ ꯆꯠꯃꯤꯟꯅꯕ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯄꯤꯌꯨ꯫ ꯅꯪꯅ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅꯅ ꯅꯪꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯂꯩꯔꯤꯉꯩ ꯃꯛꯇꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤ ꯍꯥꯏꯅ ꯔꯣꯃꯤꯌꯥꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯐꯣꯡꯗꯣꯛꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗꯒꯤ ꯀꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯐꯪꯕ ꯉꯝꯂꯣꯏ꯫ ꯑꯩ ꯒꯤꯗꯤꯌꯣꯟꯒꯨꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯋꯥꯈꯜ ꯄꯤꯛꯅ ꯂꯩꯖꯔꯒꯦ ꯍꯥꯏꯅ ꯅꯪ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯒꯨꯝꯅ ꯈꯜꯂꯒ ꯂꯩꯒꯅꯨ꯫ ꯉꯁꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯐꯥꯎꯖꯕꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯃꯨꯛ ꯅꯩꯅꯔꯒꯨꯝꯁꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯅꯪꯅ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜ ꯊꯝꯕ ꯇꯣꯛꯂꯣ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯨ꯫ ꯃꯁꯤꯃꯛꯅꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯅꯪ ꯅꯁꯥ ꯅꯊꯟꯇꯗ ꯍꯔꯥꯎꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯅꯪ ꯑꯁꯦ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯒꯗꯕꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯅꯪꯅ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯖꯒꯗꯕꯅꯤ꯫ ꯁꯩꯇꯥꯟꯒꯤ ꯑꯣꯏꯗꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯣꯏꯗꯕꯗ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣই ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯐꯥꯎꯔꯛꯄ ꯑꯗꯨꯅ ꯇꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕ ꯑꯗꯨ ꯇꯥꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯅꯪꯉꯣꯟꯗ ꯄꯤꯈ꯭ꯔꯕ ꯙꯔꯃ ꯆꯦꯟꯕ ꯑꯗꯨꯗ ꯊꯥꯖꯕꯤꯌꯨ꯫ ꯃꯐꯝ ꯑꯗꯨꯗꯅꯤ ꯅꯪꯅ ꯍꯔꯥꯎ ꯇꯌꯥꯝꯕ Joyce Meyer Ministry haibasi mahakpu akhoi mi miyamna thakachari mahakna akhoi ngonda tawbiriba thakachari ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakachari mahakna akhoi ngonda tawbiriba thakachari ngai haifam leite